Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau. Malingi mapam atay da pangthok na bago Manipur da sungasi World Red Cross Numit Palan Tauri. Operation Sindur gi matang da ras di dol pum na magi mipam ama ngasi New Delhi da pangthokani. Social media da var ki mayak da pau santok pasing cheksin na yingsin na ba Griha Mantri Amit Shah na khangan kre amasung Bihar da chathariba Khelo India Youth Games da Maharashtra na sanagi takaman taratu yaw na punna takaman nifumari fangduna ahanba mafam da lady. World Red Cross Hogdok Lamba Jane Henry Dunat ki chama mafudra Taret Suba Mapok Numi Kamari Lene Nangasi Malengi Mapong Kya da World Red Cross Day gi Thorum Pangthokli Palan Thorum Asigi Che Sigi Team di Keeping Humanity Alive Haibasini Manipur da Sunumit Asigi Palan Thorum Indian Red Cross Society Manipur State Branch Sindarangasi Nungtil Imphal gi MG Avenue de Leba Indian Red Cross Society Manipur State Branch da Pangthokani Thorum adu da Rajapal amasung Indian Red Cross Society Manipur State Branch ke President Ajay Kumar Vala amasung Society asige Vice President Dr. R.K. Nimai Singh Saru Yagani Palan thorum asige saru amu oina pangthokiba tongan ba changdamnaba singda makong muthang tarba singda manamatum su yentokani amadi Henry Dunan ki photo da laikatuna ikai khumnaba utkani loinana tha amuchumna chatarakpa World Red Cross Day gi thorum su ngasi lushingani Protection of Child Marriage Act lising anitor amasung Protection of Children from Sexual Offences Act lising anitorani thogi matangda John 1 amasung Wangoi gi school oza sing buningtina khangan bigi thorum ama lamfel patal leba SCRT gi multipurpose hall da haji pangthokli thorum asi District Administration Imphal West amasung Social Welfare Vibhagi District Child Protection Unit Imphal West na punashin bani thorum aduda ek ani asigi matangda akhang aising na wa ngangani Meghalaya gi Mukhyamantri Konar ke sangmana Nazareth Hospital Silong da lupa koti amagi check mana khusin nakre rajya asigi manung hanjan na leiba amadi khudong chaba phangdraba miyam da haksel khudong chaba mapung phana phangana gi damakta khongtang asi paikhalakpani mangna hai tongan ba sector sing da singna ba kya thengna jarabasu sarkar asina ana layangi lamda akhanna miyeng thamni amadi thabakaya paikhatli Operation Sindur gi matang da rasni dol pumna muki mipam amangasi New Delhi da pangtokani mipam asida tongan ba rasni dol kaya gi luchingba singda operation asigi matang da sarkana pawdongani tongan ba rasni dol kaya gi luchingba singna terrorist ki mayokta chathaki ba operation Sindur mai pangna pangthoki ba Bharat lami bu thagat pa phongdorakli Pahalgam terror attack ki matung da sarkana terrorism thengnana ba pakhalak pa khongtang pumna mukta birodi dol singna sagokani haina phongdok pa laikhrabani Film amadi sana konambugi lamda saknar bimiyo kyana Operation Sindur bu mai pangna chathaki bagi damakta Bharat lami bu thagat pa phongdorakli amoromda Bharat lami gi Lieutenant General Rajiv Chopra na Akasvani paumi da hai Pakistan na makhong shomba terrorism ge mayokta Bharat lami na chaba paukum pi ba oina Operation Sindur chathaki bani mahangna hai Op Sindur was launched by the three services, was the first integrated, measured, focused and responsible response against 9 terrorist camps or infrastructure, both in POK and Pakistan. It was a very well conducted operation wherein we were able to destroy the terrorist infrastructure which has been training their recruits, indoctrination and using them as a launch pad to spread terror in India. The precision strikes which were conducted by the Indian Armed Forces is commendable, praiseworthy, and let me assure you that the Indian Armed Forces are ready at all times, 24/7, 365 days, to give an appropriate and a devastating response in case the Pakistan Army does anything extraordinary in terrorism domain. Pakistan lamina line of control paring degi Bharat tamna artillery amadi motor cell kaya kapsalakpada michom khara yauna Bharat lami amale khidre hairi Bharat lamina Pakistan amadi Pakistan occupied Kashmir da operation Sindur chathaduna tongan ba terrorist singi kem mapan mai pangna thugai khrab matungda Pakistan lamina line of control paring degi Bharat tamna artillery amadi motor cell kaya kapsalakhibani Maduda Jammu amsung Kashmir gi manung chanba pun sector gi ngangkhai dang leiba khul singda tansin bada miyoi khara lekhi da bukal lena khara na asho open nangki thokdo aduga mari lene na var lami gi manga suba fil regiment ki length 9 ama lekhi da bani hari makalone na micham khara lekhi da bada var lami gi white knight corpus GOC ama di reng khudimaki lanmi singna ikai khumna bu utlakli tabi riba pawasi Akasvani Imphal digini Var ki Mapanthano Mantri Dr. S. J. Sankana Saudi Arabia ki State for Foreign Affairs ki Mantri Ade Al
Juriaga ngasi ayu New Delhi du unakre maduda Varatna terrorism mayakta khongpam chena lepna changsili ba khongtang singi matangda wari sanaduna khangan ki hairi masigi sumatakta leba anigi oiba mari hena fagan hena ba tongan tongan behiram singda tengbang pinana ba khana ki hairi Kendra ki Gृह मंत्री अमित शाह ना भारत का पाकिस्तान अमसुंग नेपाल का लोना बराइज सिंह की मुख्यमंत्री सिंह अमसुंग उपराज्यपाल सिंह द सोशल मीडिया अमदी अटे मीडिया प्लेटफॉर्म सिंह द लेबा सिग मायोक द पाउ संदर्भ सिंह सेक्शन ने यंगशिन द बखंगन क्रे श्री शाह ना सभापति ओजुना ngara न्यू दिल्ली द पांगथोकिबा सिक्युरिटी की मिफम अमदा वफ मसी फोंदोखिबनी मांग हाई हिरामसी मतंग द राज्य सरकार सिंह का सेंट्रल एजेंसी सिंह का पाउ फोंगनदुना पाइखतपम थोप थबक सिंह पाइखकदबनी गृह मंत्री ने हाई इरांग थोप याबम मफम सिंह द सिक्युरिटी की सेक्शन थरांग कनकदबनी मियाम द अकीब फाउगदब अरानब पाउसिंग संदोप थिंगनब होनबदा राज्य सरकार सिंह अचौब थौदांग लौगदबनी हाइना श्री शाहना खंगनखी मांगना हाई लोकल एडमिनिस्ट्रेशन लानमी अमसुंग पैरामिलिटरी फोर्स सिंग मरकता हेना मतिंग पांगनगदबनी उत्तराखंड ngasi ayu helicopter ama pokhaikhre rajya adugi uttarkasi jila da thokiba thokdo aduda myoi manga di sidamba yai haina panari Dehradun gi Sahasrara helipad gi Karsali helipad fawba pairakhiba helicopter aduda pilot yauna myoi tare tonglkhibani Hauzik thokdok thopum da rescue operation chathari hauzik phawi oina kari maramdagi helicopter adu kaikhibanu haiba chapchana khangba ngamdri Enforcement Director ED Nasasinaba GST invoice kamari lenan ba money laundering case thizambagi saruk amu oina tongan tongan ba mapam mapanda thibhumba gi thabak chatakre mafam sing adudi Kolkata Ranchi amasung Jamshedpur ni case adu da chena ba miyoi singna aranvo invoice singna duna lupa koti lising dara mari chahung kun manga khongot ki agency asina thokpa chero laman hai prevention of money laundering ekim khada chathari ba operation asina tongan tongan ba che sang sing amadi lamthum sing khangdok pangam lagani India Meteorological Department hairi lu lagliba numi manga ne sida leba sigi nongpok nongchup mayai thangba amasung awang nongpok ki mafam singda parapadigi na mai europe changda nongchugani paw asinam khata na hai Maharashtra Gujarat Madhya Pradesh Bidharba amasung Chhattisgarh da su masiga manaba phibam tha asigi tanamatoi fabo legani Gujarat ngasi akanba nongchugani amadi Uttarakhand len yauna akanba nongchugani amoromda leba asigi nongchu Bengal Sikkim Odisha Bihar amasung Jharkhand gi mafam singda lakliba numenga ne asida sabagi chang hengalakani hairi Bihar da chathariba Khelo India Youth Games ta Maharashtra na sanagi takaman taratro lupagi taramari amasung senzengi taramari punna takaman nipumari phangduna ahanba mafam da leiri Rajasthan sanagi mapan yauna takamanta tro fangduna anishubida aduga Karnataka na sanagi nipan yauna punna takaman kurumdoi fangduna ahumsuba mafam da leiri Games asigi ngasi mangan chamba numita chapa takro judo table tennis swimming amasung shooting gi masana sing pangtokani Leiba ahungi nupigi ODI cricket series kingarang Colombo de sanakhiba match da varina South Africa bu ran kulhundoi da maitiba pikre amromda Indian Premier League cricket ngasi numidang pung 3 makhaida Dharmashila da Punjab Kings ka Delhi Capitals ka sanagani ngarang Eden Gardens da sanakhiba match da Chennai Super Kings na Kolkata Knight Riders bu wicket anida maitiba piki aroiba da maroiba pau amukhana Malengi mapam atayda pangthoknabugo Manipur da ngasi World Red Cross nimit palan tawri Operation Sindur gi matangda rasti dolpum namaki mipam ama ngasi New Delhi da pangthokani Social media da varki mauk da paw santokpa sing cheksina yengsinna ba Gृह मंत्री Amit Shah na khangan khre amasung Bihar da chathariba Khelo India Youth Games ta Maharashtra na sanagi takamantara tru yauna punna takaman nipumari phangduna ahanba mafam da leiri paw loizari